akan berbicara Nabi ning tamba asun bagi Nabi ning tamba akan berbicara Nabi ning tamba asun bagi Nabi ning tamba sakhen bi bhajabi ning tamba sakhen bi bhajabi ning tamba laitabani nan budi alakaba laitabani nan budi alakaba ning tamba ning tamba ning tamba nang ithaway na pamjabari inakhunda akan bersini nang ithaway na pamjabari inakhunda akan bersini lau khong na tuna kapjabaduna lau khong na tuna kapjabaduna ngamloi phangba ning tamba ngamloi phangba ning tamba ning tamba ning tamba ning tamba taro taro he asunda Mika poli bado son badagini taro taro he lairaba Mika poli bado laira badagini ina kundado pangal kandani ina kundado pangal kandani pangal kallaba ning tambani pangal kallaba ning tambani ning tamba ning tamba ning tamba lairaba gi thauna arembani ason bagi yolhin adalasi lairaba gi thauna arembani ason bagi yolhin adalasi semrat lasi iran asemba semrat lasi iran asemba oi rasi ai khoi akan ba oi rasi ai khon akan ba ning tamba ning tamba ning tamba akan bagi Nabi ning tamba asun bagi Nabi ning tamba akan bagi Nabi ning tamba asun bagi Nabi ning tamba sakhen bi bhajabi ning tamba sakhen bi bhajabi ning tamba laitabani nan budi kalakaba